CA bill na awang nongpoki yelhong mimiyam da akaiba piroi haina Union Home Minister Amit Sahana ngasi pangthokiba neda gi mifamda phongdokre. September gi tang kulumdoi fawgi manungda lainga ki college oja singda 7 pay pibagi wafam thabakta onthokrabadi September gi tang kunga mari dagi makhal kaya gi khongjang changsilagani haina figok tana cheksil watham lakli. More commando amadi tarani thui suba Assam Rifles na khuding thabida chahi tarani pan ki makhada leiba juvenile ani dagi WY tablet lising tara taruka chamri nifuma thoiga konana Kenbo gari amaga fagat pangamkhe. Amasung mahausagi chatnabi amadi lining laishol ga loinana ngasi chani ga nifuma thoirak suba haikru hidong bagi thauram sagolban thangapa tapangthokhe. Ma'am Bukhurum Zari adom ning Briefs Impact News ni Irina Thinguzamna hoji pungjas fawbagi marueba pausing ma'am da pizari. Citizenship Amendment Bill na notice data leiriba yelhomi amata da akaiba piroi haina BJP gi National President oibadanatana Union Home Minister gi famsu puriba Amit Sahana hairi. Notice Democratic Alliance neda gi mari rakshuba mifam Assam gi Guwahati da pangthokiba aduga mari leinana mathaki wafamasi Amit Sahana phongdokibani. Ngasigi mifam aduda notice state ki Chief Minister ahumna Bangladesh yauna laibak asiga Yumlona bada lairiba laibak singi minority singbu changjafam pihan gadoriba Citizenship Amendment Bill CAB gi issue asigi matangda pukhalakiba galoinana Amit Sahana hai Northeastern State singda social provision piriba constitution gi Article 371 center na kaidonung da sokloi Assam yauna laibak asigi mafam amatada infiltrator amata allow tawroi haiki Amit Sahana makhatara hai human trafficking yauna mayai kaba chinjak amadi khuchu khulai kaya lalonbagi thabak thoram sing notice state singi border area da chathariba asi thingnanaba tangai fadana thabak thoram pumna maksu laukhatlagani haiki loinana northeastern state singna tourism chakhol hanabagi damak state sing asigi pumnamak changadaba mathau pumnamak mahakna punna changsen minaba mathau tai haiki आर्टिकल 370 टेम्पररी प्रोविजन था और 371 स्पेशल प्रोविजन है नॉर्थ ईस्ट का अधिकार है इसको कोई छूने वाला सिटीजनशिप अमेंडमेंट बिल भी 371 को सिटीजनशिप अमेंडमेंट बिल से भी हर्ट नहीं होगा इसकी चिंता भारत सरकार निश्चित रूप से करेगी और जब हम सिटीजनशिप अमेंडमेंट बिल लाएंगे तो अभी आपके जो कानून बने हैं आपकी जनजातीय और सांस्कृतिक पहचान को सुरक्षित करने के लिए वो सारे कानून जस के तस रहेंगे वो आपका अधिकार है उसमें कोई बदलाव भारत सरकार करना Nakalamoromda mifamadu saru kyakiba Chief Minister Nongthobam Birena Center da BJP lengak lakpadagi Manipur yauna awang nongpoki state singda chauna ahongba lakle haina phongdoki mifamadu da Birena makhatana leibak pumbada lairabagi pankhai makhada leiba imung singda Ujwala Ayushman gi kanaba phangbagum Manipur da su scheme kyagi kanaba phangle awang nongpokta leiriba state sing amata oina punsin bangam laba kandada One India gi manglan mangphaunagani haina phongdoki Mitai Maitaibu Scheduled Tribe Lista Chalhananaba Scheduled Tribe Demand Committee STDC na changsilakpa khongjang khudingmakta desamna mapung phana saugatkani haina loop asigi Secretary General Sital Oinam na phongdokre wafam asi ngasidagi hauna Kwakaithel Junior High School da hangba loop asigi temporary office ta pangthokiba paumi singa unaba amada phongdokhibani Sital na makhata na haikibada mitai maitai na ST list yauba asi kanagumba kharana kota pambagi oina uriba asisu aranbani Masagi constitutional safeguard leizadaba mitai natraga maitaina scheduled tribe list chanba asi hauziki matamda khwaidagi maru oiba potsak amani aikoina karigumba ST list chalhaudaba tarabadi hauzik leiriba aikoigi lam khara asisu matam kharagi matungda mitopna soidana oikragani maram asina aikoigi lam inat lining kaya asi kanjananaba desamna STDC na changsilakpa khongjang khudingmakta desamgi leiriba manpower khudingmak sijinaduna saugatnaba phirep asi lobani
STDC na changlakpa khongjang khudingmakta Manipur da lairiba CSO club Maira Paibi Loop Singh amadi school college singgi mahairui sing nasu mapung phana saugatpiyu haina appeal tawrakhi Iramda Manipur da laibiriba Maira Paibi club organization sing nasu Student Drive Demand Committee Manipur na sangsal liba khongjang asida support punna tongminaduna aikoi gi lamdam asida khundariba masing yamjadraba Furup Maitai Mitaibu Student Drive listed Salhanduna Aikogi Lamdamasi Aikogi Ngalo Piduna India Constitution Ngalo Piduna Aikogi Furup Aikogi Jati Asi Mutkidanaba Aikogi Saksu Mangidanaba Aikogi Lining Laishon Kogi Satnaramba Lisa Chajat Kogi Lajarmiba Punamakasi Ngana Tamnabi Damak Amatangairaba Sukum Lambiasi Pangana Honabada Aikoi Puna Sarukaminaduna Mipung Kudimangna Miamna Masibu Sapoto Biduna Mateng Pangbiu September gi tang kunhumdoi fawbagi manungda Manipur lengaki makhada lairiba college amadi university singda oja oiriba singda 7 pay pibagi wafam thabakta onthoktrabadi September gi tang kun ga mari dagi oja singna makhal kaya gi khongjang changsin ba hauragani haina Federation of Government College Teachers Association Figokta gi president Dr. A Pisakna lauthokre Hiramasi matangda Figokta na sintuna ngasi Manipur Press Club ta pangthokiba paumi unaba amada Dr. A Pisakna makhata na hai Manipur lengakna lengaki employee singda 7 pay pibagi matangda chahi asigi July gi tang 13 da thokiba order da college amadi university da oja oiriba singbu yauraktaba asi akanba maongda condemn tawi thawong asina lengakna makhoigi makhada lairiba employee singda achan mirai naire haiba adu mayek sengna takle Figokta Maikaidagi su issue asiga mari lenana lengaki mari leinaba singda kayara khana memorandum pishin khiba laikrabasu ngasi fawba thabakta onthokpa leitri lengaki asigum laba thawong asida lamdam asigi aphaba tungi yumbirel sing puthokpada achauba thodang lauriba oja sing su tuminna leishinba ngamdre oja singgi apamba si Khangbiduna lengak asina September gi tang kunhumdoi fawbada oja singna taliba wakat asi thabakta onthokpiyu karigumba onthokta tarabadi September gi tang kunga mari dagi mass casual leave yauna makhal kaya gi khongjang changsilagani haiki Manipur gi employee singchida 6 page pireba matung tha tara umdoi chontaraga college gi oja sing asi 6 pay haiba masi implement tawi pi Aduda masida yomna controversial wariba aikoi gi hak achauba ma hatpi kiba mat kiba habide special compensatory allowance haibamaga traveling allowance haibamaga lupa lising omga chama taba haiba senba mase hoki bachahi mapul asi Manipur government na aikoi da pbide college ge oja sing asina karigumba strike tawba matamda shoibasi aikoi gi chhatra sing SIS Lolindro na luchingba More Commando amadi khuding thabi post ki taranithoi suba Assam Rifles apunba kangbu amana ngarang chahi taranipan ki makhada leiba juvenile anidagi WY tablet listing tara taruka chamri nifuma thoiga konana Barmana saba kenbo gari amaga fagat pangamkhre Thaudogasi ngarang nungthil pung ahumga minute kunrom chatpa matamda khuding thabi check post agi fagat pangam khibani hairi faraba chahi taranipan ki makhada leiba juvenile animak Mori ward number 7 Chabang 5 bank dagi ni hairi makhoi ani dagi fagat khiba potlam sing aduga konana mioi ani adu makhata na wahang pahang chathanaba Mori police station da sinakre hairi PWD Moirangi Manungda Leiba Lambi Singh Sembagi Namada Yam Laba Senfam Kaya Lauthokre Haina Moirang Assembly Youth Congress Committee ki President Hemam Utamna Marasirakli Ngasi Paumi Singha Unabada Utamna Hai Moirang Lamkhai dagi Moirang Bridge Faubagi Oina Lupa Lak Nifutaru Lising Humbudra Mathoiga Chama Tarahumdoi Moirang Lamkhai dagi Moirang Bazar Faubada Leiriba Pothole Sing Menanaba Senfam Lupa Lak Mapanga Lising Kun Chanipan Yangkai Nithoi Moirang Sendra Lambi repair taunaba lupa lak taramapan lising kuntra mapan ga chanipa nifumapan ni amadi Moirang Sendra Lambi sem nanaba lupa lak humbudra mangaga lising marfunithoi chanipan yangkai nithoi gi senfam lokthokraga sem liba lambi gi chanadabda miyamna penadre hiram asida mari lenaba department singna athuba matamda akanba meeting changbinaba takshilakli
Pravish Chanam Laikidabagi Anirak Suba Death Anniversary Gi Thauram Amangasi Uripok Achom Laikai da Pangthokre. People Action Committee Against Brutal Killing of Pravish Chanam at Greater Noida Amadi Yum Gi Miyoi Singna Pulaga Pangthokiba Thauram Aduga Mari Lenana Laikidraba Asigi Maphamda Miyamna Haikat Laikat Tamduna Laikidraba Asigi Thawaina Ingna Chikna Lainana Bathauni Jaki Ningsing Thauram Aduga Mari Lenana discussion on the status of matter Haibathimda Khana Nainabagi Mipham Amasu Pangthoki Thauram Aduda Manipur Human Rights Commission ki chairperson Khaide Mani Manil gi president Soram Tikendrajit Mahiroi Loop Civil Society Organization Amadi Maira Paibi Loop Singi Mihut Singna Sarukyaki Kakching District ki Sekmaijin Mayai Lekai dagi Mayengbam Dhananjoibu Garina Thomduna Hatpada Chenaba Sekmaijin Mamang Lekai dagi Laishram Santos ki Imung Manung Khulda Leiba Yaroi Haina Miyamna Santos ki Mayumda Thomjinkre Thaudok Thokfamda Kakching District Police ki Kangbuna Matam Chana Lakhobadagi Thoidokpa Pamdaba Thaudokti Thokidre Thaudok adu Ngarang Numidang Pung Taruk Long Tarakpada Thokibani Thaudok Thokfamdagi Impact News na Fangba Paugi Matung Inna Mamang Tha August ki Tang Kuntragi Numidang Pung Panrom Tarakpada Rural Development and Panchayati Raj ki Director ki Driver Oiriba Mayengbam Dhananjoibu Bolero Gari Amana Masagi Mayumgi Thongalda Thomlambani CCTV camera footage ki mating dagi Thaudok adugi matangda Hianglam Police Station da Thigatlaba matungda Dhananjoibu Garina Thomlamliba Miyoi adu Santoshni haiba Khangbang amduna faraba matungda Hauzik jail da lairibani adubu misi asigi matangda ngasi fawba Santosh ki imung manungna Dhananjoi ki mayumda noma fawba laktuna hanglaktaba adubu yaningtaba fongdokladuna ngarang nungthil Sekmaijin Mayam Lekaida Sekmaijin ki club amadi Maira Paibi Sing yawba mifam ama phamki Mifam aduna committee ama sembaga loinana Santosh ki imung manung khul asida leiba yaroi haina warep lauduna miyam aduna Santosh ki mayumda thomjinki Thaudok adugi pau hek tabaga SDPO Sugnu amadi Hianglam Police Station ki OC yawba police team ama laktuna miyam adu control tawki Numidang athengba fawba police na Sekmaijin ki mafam kayada leiduna pamdaba thaudok sing thoktanaba hotnaki Tauriba thokdo che lai itene lai sai che gari che samai tor ka chumna thor pa phal no khojja laga lai itene mana tauri che paisa puge na lami paisa puge na yadaba gi mai molom de lai iten tor hat mi hat pa che khunji da khulikai da thambira no mara pa bi kalap akhoi na ne masana khangna chapi ro chini akhoi na haji hajaruri Bishnupur District ki Kaibulam Jau Police Station ki Manung Chanalaiba Thanga Part 1 Haishnam Lekai dagi Haishnam Dhanashyam alias Lanboibu Nongmaina Kaptuna Hat Kiba Thaudok adu Imung Manungna Akanba Maongda Condemn Tawkre Mihar asigi mayokta JAC amasu semduna Mihar asigi achumba langla langjil puthoktriba fawba Khongjang changsinaba sem sabagi mathakta Chenaba sing fadriba fawba asiba hakchang laukiroi hairi Manipur Press Club ta Paumi Singha Unabada Human Rights Activist Oibatanatana Laikidraba Dhanashyam gi Councillor Oiduna Lakhibi Meena Chothena Laikidraba Dhanashyambu Rapisni Haina Sandokpa si Laibak Thibani Thokriba Thaudok adugi matangda palladuna Meena Chothena makhatana Dhanashyam ga mahaka nungsinajaba nupi aduga unarigai matamda nupi adugi mari mata amana ukibadagi nupi adu mayumda hanba ngamlaroi haiduna takshinki Laikidraba asina matam aduda matam chadri yumda thilamgi haiduna nupi adubu mayumda thilamki nupi adu mayumda laktabadagi mahaki imung manungna thiba lakhibaga loinana nupa mayumgi miyoi sing phazilaga lupa lakh tara pigadabani haina demand tawkhibagi wafam kaya laiki hairi Meena Chothena makha taraduna case asigi matangda Bishnupur District Session Court ta hearing chathaduna leiribagi mathakta lakliba tangkunga mathoida hearing su leiribani haiki nakal amaromda rape tawki haina marasi riba thaudok aduda laikhidraba asi mara leite haibadu khanglakadaure khangbadagi miyoi khara neklaga mahakpu nongmaina kaptuna hatpa oigani haina Meena Chothena jingnaba fongdoki Mihar asi karigumba lalhaulup singi maraktagi thaudok asibu chathaba oirabadi karigidamak mara leire haiba chap chana khangdriba miyoi amabu hatok piribano haiba wahangsu imung manungi maikai dagi hanglakli
पोक्सो से बु खोलाई ओइना सिजिना बिरगा इचा नुपी पिनिंग द्रगदी मी बु पोक्सो एक हेक्ट पांसलगा नुपा मचा मयाम से बु मरा लेबा मी लोइमा ओइहन बसेसु एकोइना पामजदबगी लांगबोयगी केसतगी अकोइ मियाम बु बहाब ताबिउ माना वखन यामना डाउन ओइके मरमदी नुपी मसादो मागा नुसिनरिबा माना कौबिरगा असिगुंबा थौदोक मंगोंदा नतना इमुंग द फौदा मपा ममादा हरासमेंट पीबीबा मयुम मकई थुगाइबी बगीदमक्ता माना पेन द फाउखिबा अदुबु इबुंगो नंग तपथो अचुंबा वयल हाइबसी कोर्टना डिसाइड तौरकनी हाइरगा माबु थेमगा थमखिबनी मासे रेप तौखिबा नते हाइबसे कोर्ट की वयल अमला अनि खंगबदगी माबु हिंथत थप्पा मखोय खुनेक तौरगा हाटपनी हाइबसे मखोयदा फुल्ली सस्पेक्ट लै करिगुंबा लालहौलुप अमा ओइरमबा माबु करिगिदमक अचुम अराल तिबिदना खुथारमबगिदमक करंबा लुपनो अथुबा मतमदा सेंदोकपियु अमरोमदा मिहाद असिदा चेनबा मियोय सिंह फादुना चैराक पियु हाइना मिहाद असिगी मायोक्ता सेमखिबा JAC ना मरी लेनबा सिंह द तक्षिलखली मिहाद असिगी मायोक्ता सेमखिबा JAC असिना पारी इमोम कनबा लुपका खुदसमनदुना कैबुल पुलिस स्टेशन तमना मियामगी वाकत खोंगचत अमसु चटखी वाकत खोंगचत अदु कैबुल पुलिस की कांगबु अमना लंबीदा थतुना मखाताना चलहनखिदे JAC असिगे सेक्रेटरी इन चार्ज ओइरिबा के इंदुबलाना कोर्ट ट्रायल चथरिबा मियोय अमबु नोंमैना कापतुना हालम भाइबसी अचुंबा खोंथांग नते मिहाद असिदा चेनबा फादुना चैराक पीद्रिबा फावबा असिबा हकचांग लौरोय हाइना फोंदोरकली बिष्णुपुर डिस्ट्रिक्ट की मनुंग चनबा थांगदा ngarang nungthil haisnam dhanashyam alias lanboy koba nupa ama nongmaina kaptuna hatlamkhiba du lona thingkraba lalhaulup United National Liberation Front UNLF na chathakibani haina lalhaulup asina fongdorakli lalhaulup asina thadorakpa cherol amada dhanashyam bu haukiba ing lising ani 19 da chahi 19 खक्ता ngairiba nupi macha amabu gang rape tawduna hatnaba hotnabagi maralda sibagi chairak pikibani thangagi miyamna nupibu sanapot kum khanba achumba bu sel amadi sangana namshilaga tawningbata tawgani khanba kunaigi mahiksing UNLF na chairak pirakpa matamda maram chadana JAC semgani haibana chingba ihau sagatpiganu haina cherol asina makhatarakli Imphal West District ki Imphal Police Station की मनुंग चन्न लेबा DM College of Commerce की ग्राउंड दा नन मणिपुरी अमा सीरगा लेरमले लेखिद्रबा नुपा अदुदी असम की कामपुर दगी जितेन दास कवी थौदोक थौफम दगी इम्पैक्ट न्यूज ना फंगबा पाउदा ngasi nungthil pung ahum rom taba matamda asi bahakchang adu thengnarakibani tungda police da pau piraba matung mafam aduda Imphal police da madi Manipur forensic science की team laktuna yengshin ki loinana thodok asigi matang da police na case ama lokhatuna thijinba haukibaga loinana aksi bahakchang rims की mokta thamkre Lamyanba Irabot Ningsing Thauram Observation Committee na sinduna chahi khudingi pangthokpa Lamyanba Irabot ki Ningsing Thauram handak chahi oinasu Manipur gi tongan ba mafam kaya da pangthokani haina committee asigi co-convener S Ratan Kumar na fongdorakli wafam asi wahengbam laikai da leiba PPCM gi office da pangthokiba paumi singa unaba amada mahak na lauthokibani Ratan Kumar na makhata na haikibada PPCM Irabot Foundation Manipur amadi All Manipur Farmer Association hairiba loop ahum asina punna semba committee ama oiriba lintok na haukiba chahi kaya gi mamangdagi Lamyanba Irabot ki tongan ba thauram kaya pangthoktuna lakli chahi asigi oinasu lakliba September gi tangkun ga mathoida kaibi gi manachingda haikat laikat tambagi thauram ama pangthokani September gi tangkun ga taruktana Manipur gi mahiloisang singda Irabot na laikidabagi thauram asi pakshana pangthoklaba matungda September gi tangkun trada Yai School gi SICO club ki ground da mapung oiba thauram asi pangthokani Hairiba thauram sing asida Manipur da lairiba Kanglup khudingmaki miyoi singna saruk yabiyu loinana numit sing asida kanagumba amatana ban blockade na chingba tawbiganu haina mahakna appeal tawrakli Hairiba date 21 amadi 26 and 30 hariba numit asida Manipur da lairiba khwai punamakna akhoi Lamyanba Irabot observation ki thauram asida punna saruk yaminasi loina na hairiba Lamyanba Irabot ki pangthokadoriba date sing asida Manipur da lairiba civil society organization punamakna numit asida
अखोइगी कई हाइबा तारे मतम की लाकपा इशू कया ओइबा तारगसु ब्लन ब्रोकेट असिना सिंबा कया सिंगसे मसी पुनमक मसी तौबीगनु हाइदुना इलेक्ट्रॉनिक्स एंड प्रिंट मीडिया की मतेंग दा अइना निंसिंजरी मणिपुर लेंगा कमदी मरी लेनबा लोइसंग सिंघी माइकैदगी इम्फाल की मफम चाब सरुक अमदा माउ कैथेल की परमानेंट मार्केट सेट अमा थंबीबगी वाफम अथुबदा थबक तो ओंथोकपियु हाइना माउ इम्फाल कोऑर्डिनेशन कमिटी ना फोंदोरकली सोशल रिफॉर्मेशन क्लब खुराई पुथीबा कम्युनिटी हॉलदा पौमी सिंगा उनबदा कमिटी असिगी चेयरमैन बेसी फोजीना मखाता ना हाई लमफेल सुपरमार्केट पीरिबा माउ कैथेल की मफम असी मफम चाब खर वाटपना पोटसीट वाटपगी खुदोंग चादबसिंग मायोकनै माउदगी इम्फाल तमना पोचै योननब पुरकलगा अमुक माउ तमना हनबदा अवाबा खर मायोकनै माउ कैथेल असी इम्फाल की मफम चाब मफम सिंगदा मफम होंगदुना हांगननब थौरांग लैरी मसिदा मफम अदुगी क्लब अमदी मैरा पाइबी लूप अमसुंग प्रजा सिंगनशु कॉर्पोरेशन पीबीयू माउदगी इम्फाल तमना लाकपा मतमदा लंबीदा हरासमेंट पीबीगनु मरम अदुना मणिपुर लेंगाकना अथुबा मतमदा मिचेंग चंगबिदुना माउ कैथेल अमा अथुबदा साबिनबा अपील तौरकली माउदगिना सीताना लाकदोइसी माउ प्रॉपर माउदगी किलोमीटर 30 कुन मनु हुचल लैबा अदुगा ट्रांसपोर्टेशन सु मसाना पुथोकपा अदुगा यामद्रबदा माउदगी सी यौरकपसि लुपा लिसिंग 5 तरुकी खोगी भारा तौरो पोरकपना मरम ओइदना असागी पोसी ममन वानिंगै मसा मोय हारिबा खोगी लमनु खैथेन सारिबम फमजे मसी सिंगमी सिंगी खोगी कैनो खरा खाकदबनि हाइबा मा खोय अकन इंस्ट्रक्शन अम पी मसी खोई मसी कदाबु यौना खोई थबक तो अखोई ओथोकपा ngamgadageje अखोई कन्नरी तौतबो अखोई सिंगमी की ओइबा कैनो सिंगसिदी अखोई ममांगैदगी अखोई लमलों खैदेन होजी बेंदर फमिसे अयामना कांगपुक्पी के उखरुल की कैनोनी अदुना अखोई सुमाइना अखोई सिंगमी सिंगना लागा तौबसे अखोई ट्रेडिशनली ममांगदगी इपा इपु सिंगना अखोई की तौबगुम अखोई हयेंग कैनोसी माउगी कैथेनसी अखोई सिनबदा मयामना हेन अखोइदा कैनो मतेंग पांग राइटर्स फोरम इम्फाल अमदी मणिपुर स्टेट कला एकेडमी का पुनः खुदसमनदुना राइटर्स फोरम मणिपुर की 39 सुबा मपोकुमोन थौरम पांगथोखरे थौरम असिगा मरी लेनना फोरम असिगी अईबसिंगना पुथोकपा लाइरिक सिंगसु फोंखी अमदी फोरम असिना था अहुम खुदिंगी पुथोकपा साहित्य पाव हाइना मिंथोनबा चेफोंग अमसु फोंखी मणिपुर हिंदी परिषद इम्फाल की कॉन्फ्रेंस हॉल पांगथोखिबा थौरम अदुदा महिरोई सिंगी ओइबा सैरेंग अमदी अईबा क्विज कॉम्पिटिशन चांगदमनबगी थौरम अमसु पांगथोखी अमसुंग चांगदमनबा असिदा मकोक मथंग तारबसिंगदा मना मथुम सिंगसु येंथोखी ngasi thauram aduga mari lenana phongkiba forum asigi aiba singna iba lyric sing adudi RK Bubon Sanagi Sana Kokchau amasung Bhut Ningthau RK Madhubir gi Praloi gi Mairi Lakta BS Rajkumar na handokpa Saraukol haina mingthonba novel Haubam Priyo Kumar gi Wari Macha Network Phangdaba hairiba sing asini Manipur Cultural Ashram MCA की 10 सुबह फाउंडेशन देंगसी वांखई अयांगपली रोड तलैबा गोपीनाथ जी मानदप पांगथोखरे थौरम अदुगा मरी लेनना नत संकीर्तन की लैखिद्रबा ओजा सिंह की फोटोदा लैकतुना इकाई खुमनबा उठकी थौरम अदुगी सरुक अमा ओइना पुंग चोलोम अमदी ताल कला शिंकौबा नुपा पला सैशक अमसु पांगथोकी भारत सरकार ना खदना संकीर्तन जे अखोइगी रिकमेंड तोखरबनी असिगुम्बा मसक खगबा मतमदिला अखोइ मसेन अमगा माने हेली माने अदुदी आइगी पोड मा अदुनी ना अखोइ मसी यामना फोटना अखोइगी हंथना खलेरगा अखोइ संगीतोनजी वोइ थोइ दो बतोर पसी मसी नुवाइते यु परम सोराग सोनु मतमदा पैसा थाबगा ता मा संगीतन नाइबा पोचिदी अखोइ कइनो भक्ति प्रेम नेबा अइना हाइजनिंगबदी संगीतन जी अमुअन फजन जी हाइबा तारबोती पैसा थाबा अखोइ संगीतन पैसा थाबा जी खर लेपता Indian Red Cross Society Imphal West District na sinduna nongmagyoiba awareness program amangasi Babuparada laiba Chief Minister gi Secretariat Complex ta pangthokre hai riba awareness program aduda Chief Minister gi escort team da yauriba personnel sing amadi PSO sing da
खुदकी ओइबा असोक अपन थोकपा अमदी अवाबा तारबा मियोइसिंगदा करमना फर्स्ट एड पीगनी अमदी कार्डियोवास्कुलर रिजरेक्शन करमना तौगनी हाइबगी मरमदा ट्रेनिंग पीखी इंडियन रेड क्रॉस सोसाइटी इम्फाल वेस्ट डिस्ट्रिक्ट की चेयरमैन डॉक्टर कोइजम अरुण कांता अमदी महाकी टीमना सिक्योरिटी पर्सनल सिंग अदुदा खुदकी लायिंगी ओइबा मखल मखा कयागी ट्रेनिंग सिंग पीखी मतंग स्वाइसिदा ब्रेक अमा लौजगे ब्रेक की मतुंगदा महौसादगी चटनादुना लाक्लबा हैक्रू हिदोंबगी थौराम पांगथोखिबगी पाउ अमदी मणिपुर अमसंग वालिंगी तोंगान तोंगानबा इपाउ सिंग पुदुना लाक्चगे इम्पैक्ट न्यूज पु मीटिंग तादुन लेबियु मयाम बु मुकहन तराम नोकचुरे बुलेटिन असिगी मखाताबा पाउ मियामदा पिजरी चाही चमापन मरफुमरीगी मतमदा पानखिबा निंगथौ इरेंगबगी मतमदगी हौदुना चाही खुदिंगी पांगथोक्तुना लाकपा हैक्रू हिदोंबगी थौरम चाही असिगिसु ओइना ngasi पांगथोक्रे चनीगा निफुमाथोरक सुबा हैक्रू हिदोंबगी थौरम अदु नाट की चटनबी अमदी लाइनिंग लाइशोलगा लोइनना सगोलबन बिजय गोविंदगी थांगाबाता श्री श्री बिजय गोविंद सेवायत कमिटी न सिंधुना पांगथोखी नाट की फिजेट लैतेंगलाबा तेंगमाई लेपा हियानो साबा चांग साबा नाउरुंगबा अमसुंग नाउमांग साबा सिंगना नाकल अनि अनि खैदोकनदुना हियांग तानखी थौरम अदुदा सगोलबन की एमएलए आरके इमोना चिंगबा मसक नाइबा मियोय कयाना सरुक याखी This is the 241st edition of Haikru Hidongba, which normally happens on the 11th day of our local Maitai calendar, the Langban the month. Normally it happens in the month of September. So a day for peace amongst all, for prosperity in the neighborhood, in the locality and in the whole state. This was the basic aim with which our great forefathers, the great Anantasai, who started off this tradition in this local, the very famous Thangapat, as we know, Bijoy Govinda Thangapat. ngasi miroilna layoi khraba ipa ipusingna thambiramba chatna lonchat fije chakcha lining laishol amasung thakshi khasi kaurakpa amadi khangdaba manba phibam amada lakpa asina yamna laibak thibani haina Bishnupur Assembly Constituency gi MLA Govindas Konthaujamna phongdorakli wafam asi ima imoinu thaugal thaushil kanglup kangleipakna sinduna lamlai Assembly Constituency gi manung chana leiba lamlai shalam pata pangthokiba haikru hidongbagi thauramda phongdokhibani Taret lak shubo oina pangthokiba hiyang tanabagi thoramda Govindas na makhata na hai furup ama hinglami haibasi furup adugi chana lonchat fije chakcha lining laishol thakshi khasi culture amasung sana khonabana masak taklibani pumnamak asi ngasigi mirol amadi haurakliba mirol singna tung koina induna chatpagi tangai fadaba lei haiki tongan tongan ba hiroi loop tara nipana saruk yaduna pangthokiba hiyang tanabagi thoram aduna mapung oiba saktam oiki ina kuppa yung lerami haibasi ngasigi generation na khangmada wara doba mataw adugumna ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯁꯥꯟꯅ ꯀꯌꯥ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯦꯡꯗꯕ ꯂꯝ ꯀꯌꯥꯁꯤꯡ ꯑꯁꯦ ꯃꯁꯤ ꯉꯥꯛꯅ ꯊꯝꯂꯕꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯑꯁꯦ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯔꯝꯂꯤꯕ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯂꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯦ ꯍꯥꯏꯔꯒ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯍꯤꯡꯂꯝꯃꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥꯗ ꯂꯦꯡꯗꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯁꯤ ꯉꯥꯛꯅ ꯊꯝꯕ Numit humni chupna chathagadaba Primary Agricultural Credit Cooperative Society gi Board of Directors singi oiba Management Development Program amangasi haudokre thauramasi Nabad ki Soft Cop scheme gi makhada Institute of Cooperative Management asinduna lamfel da leiba institute asigi conference hall da pangthokibani ngasigi thauramadu athoiba mithunglen oikiba Manipur State Cooperative Union ki President L Tompi Shakna nong likna chubana ikang thokle haina lauthoklaba
ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯑꯋꯥꯕ ꯇꯥꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯀꯔꯤ ꯇꯧꯕꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯃꯇꯝ ꯌꯧꯔꯦ꯫ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯅꯤꯡꯕ ꯁꯣꯁꯥꯏꯇꯤ ꯀꯌꯥ ꯂꯩꯔꯕꯁꯨ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯧ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯍꯦꯟꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯕ ꯃꯇꯝꯗꯇ ꯂꯧꯃꯤꯁꯤꯡꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ICMꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ N. ꯔꯟꯖꯅꯥꯅ ꯄꯦꯛꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯟꯗꯨꯅ ꯂꯧꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯧꯃꯤꯁꯤꯡꯅ ꯐꯪꯒꯗꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯅꯅꯕꯒꯤꯗꯃꯛ ꯁꯣꯁꯥꯏꯇꯤꯁꯤꯡ ꯑꯁꯤ ꯁꯦꯝꯕꯅꯤ꯫ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯆꯠꯊꯒꯗꯧꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭रोग्राम ꯑꯁꯤꯗ ꯈꯟꯅ ꯅꯩꯅꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ सोसाइटी तौरीबा अखोई कांगुसिंगसी पुक्सेल खोजेल तिनना पुक्सेल मानना अखोई होनमिनरबा लाइनाक तखोने प्रेशर पिरबा अदु ओइबा तारबदी अखोई ngasi ge अखोई लौ सिंगुगी लमदा संगसिन जरिबे खोइसे पोथो पुथोना होना जरिबे खोइसे अखोई मानना अखोई पुन्ना होनमिन तारगदी अखोई सफरतगी लंबिसा खितंग खनबदी यागरने खली अदु अखोई मरवेना ngasi स्नाउ सिंगै थमजनिबदी एना हाजनिबदी सुमना खक्की ऐ लौमीनी तौबना तबा थवाई हक्सांग यामना अखोई पुन्ना थवक दोमिनर लिंजेनबु मानद्रब थवक पेलो अखोई मानबम दरकार होय ngasi प्राइमरी एग्रीकल्चरगी रिप्रेजेंट तौबा लाफिरिबा बोर्ड डायरेक्टर सिंगसे पुक्सेन खोजेन तिनना अखोई लौमी अखोई सफतबे याति लौमी अखोई हिंदबे याति लौमी अखोई पोथोक पुथोगा अखोई मणिपुरदा लेरिबा पीपल सिंगजे प्रजा सिंगजे सिन अखोई पुथोक पोथोक सिन अखोई हिंगिबने हाबो से कौफोपिदबा सेप्टेम्बर 2 हौदुना था अमा चुपना चथगदबा पोषण महा न्यूट्रिशन मंथ की मनुंग चना सेंसिटाइजेशन प्रोग्राम अमा ngasi चुराचांदपुर की DC कॉन्फ्रेंस हॉल दा पांगथोखरे। चुराचांदपुर की DC पवन यादव न लुचिंगदुना पांगथोखिबा सेंसिटाइजेशन प्रोग्राम अदुदा इनखलकलिबा नुपी मचा सिंगी हक्सेल हेल्थ एजुकेशन एनेमिया डायरिया पर्सनल हाइजीन न चिंगबा था अमा चुपना पांगथोकदबा थौरम सिंगी मतंगदा कुपना खना नैनखी। मालेमगी लेबाक सिंग कोइदुना मालेम असी इमुंग अमतनी इमा कैथेल एक इस पॉलिसी अमसुंग बेटी बचाओ बेटी पढ़ाओ की पाउजेल संदोकलदुना जी इंगोबी चिंगथाम ngasi म्यांमार की दमा खोंगशानख्रे। मणिपुर की डिस्ट्रिक्ट सिंगदा था अमा चंगना एक इस पॉलिसी अमसुंग बेटी बचाओ बेटी पढ़ाओ की पाउजेल संदोकलदुना मतुंग तारकपदा म्यांमार चंगननबा था असिगी तांग तरुकता मोरेदा थुंखी। इंगोबिना मोरे यौद्रिंगैदा मैते काउंसिल मोरेना खुदेंग थाबीदा लेबा 12 सुबा असम राइफल्स चेकपोस्टगी महाकपु तरामना ओक्तुना मोरे तमना पुरखी। नुमित हुमनी मोरेदा लेरबा मतुंग महाकी साइकिल की खोंगचट अदु मखा चथनबा ngasi अयुपुंग मापन ताबा मतमदा मैते काउंसिल मोरे की प्रेसिडेंट ओइरिबा एम थोइबा सिंगना लुचिंगबा कांगबु अमना इंगोबिबु म्यांमार की इमिग्रेशन गेट फाउबा थिंदोखी। मणिपुरदा मेडिसिनल वैल्यू लेबा पांबी सिंग थादुना पोथोक पुथोकलिबा स्टेक होल्डर सिंगी टेक्नोलॉजी अमदी स्किल हेनगरहनबगी पांदमदा स्टेक होल्डर वर्कशॉप एंड प्रेजेंटेशन और गवर्नमेंट पॉलिसीज एंड इनिशिएटिव हाइबा थौरम अमंगसी क्लासिक ग्रांडेदा पांगथोखरे। थौरम अदु इंडिया गवर्नमेंट की मिनिस्ट्री ऑफ माइक्रो स्मॉल एंड मीडियम इंटरप्राइजेस MSME की मखादा MSME टेक्नोलॉजी सेंटर इम्फाल सिंधुना पांगथोखिबनी। हाइरिबा थौरम असी वर्ल्ड बैंक की सेंथंग मखादा नेशन वाइड प्रोग्राम अमा ओइना पाइखलकपा टेक्नोलॉजी सेंटर सिस्टम TSCP हाइबा प्रोग्राम अमगी मनुंग इन्ना चथरकपनी। हाइरिबा प्रोग्राम असिना स्टेक होल्डर सिंगना थेंगनरिबा चैलेंजेस अमदी मखोइना मथौ ताबसिंग टेक्नोलॉजी सेंटर सिंगना खंगदोकनबा होटनबनी। लोइनना एक्शन प्लान पुथोक्तुना चौखटनबा पुन्ना होटनमिनबनी अमदी गवर्नमेंट की लेरिबा स्कीम सिंग स्टेक होल्डर सिंगदा खंगहंदुना कानाबा फंगहन्नबा होटनबनी। थौरम अदुदा मणिपुर गवर्नमेंट की टेक्सटाइल कमर्स एंड इंडस्ट्री की प्रिंसिपल सेक्रेटरी P. वाइफई अमदी मेडिसिनल प्लांट सिंगी मरमदा खंगहैरबा एक्सपर्ट कयाना सरुक याखी। India's gateway to Southeast Asia. Very soon the doors will be opening. This is high time for all of us to concentrate on the potentials we have, so that before the doors are open, we are prepared to face the outside world. We are prepared, we are built up, we are organized,
so that when the windows and the doors open, we should be ready to trade with people, to show the best that we have, to deal with them with our strength, not with our weakness, or not to be caught unprepared. So this is a very, very important workshop. I would sincerely request all of you to take full advantage of this. R&B Art House linkhatkiba chahi farakpaga mari lainana Art House asina sinduna ahanba Manipur Art Fest 2019 ngasidagi lamyanba shanglengi complex ta hokre haurakliba art pu pamjaba naharol singda art na lauriba thaudang mapung phana khanghanduna lamdam asigi art tawjariba singbu yokhanabagi wakhalonda ngasidagi hauduna pangthokliba Art Fest asi September ki tang 13 fauba pangthokadabani Fest asida Imphal Art College Manipur University ki Fine Art Department yauna tongan ba art ki lup kayana sarukyari Art Fest asi ngasi haudokpagi thoramda Lalit Kala Academy New Delhi awardee Thoiding Zam Tombi Manipur Pandit Loishangi Sana Laikham Sanglakpa Khangembam Mangi Amadi Manipur Music Composer Amadi Director Su Oiriba Ngangom Ibo Pisak Sarukyaki Imphal Hudomaga Mumbai da muk tawre adu lorga Florida USA tawre ada matang chatharak pendo art ki khara chathagre marak da koina art promotion na ngasi maki program ji art promotion ni art se maihuron da ki ye gus lai sarag lai adi music chi dunga dum tawre do importance se kada da kana tawino tawidi haiba public da yo de kham da tawra lawyer sum chatpa sigi post akoina syumba simu ucharagadi sida public ka khaju loina jaba at the same time si ma'am ju ubiraga tungi angang hen oh sumam tawba ya bore khalaga moiga pulap tuna haidi moida mai chubagumne Numit humni chupna chathagadaba student induction program ngasi Nambolgi S Kula Women's College ta hawdokre Thauramasi internal quality assurance sale IQAC na sinduna college asigi multipurpose hall da hawdokhibani nupi singna awang bathaki mahai tamba matamda thengnaba khudong chadaba singi matangda akhang ahai singna takpi tambigani Moreda Laiba All Community Development Organization ki Ari Anau Pham Sinabagi Thauram Pangthokre More Town Laiba Organization asigi office ta pangthokiba thauram aduda Technopal District ki ASP K Robinson yauna tongan ba furup singi organization singi luchingba amasung thaumi kayana sarukyaki organization asigi nauna president khalaba TH Budhada hana president RK Sanayai mana organization asi mang thana punanaba thausinaki Housing Sanabagi Pauda Humpumari Rak Suba Sarchura Chansing KCSI CBE Memorial League Cup Knockout Kang Tournamenta Nikon Kangkhut Hangang Mai Pakre ngasi sanakiba Kang Tournament asigi mari suba likta Nikon Kangkhut Hangang na match asigi ahanba hafta panjil taruk aduga ani suba hafta na panjil tara mathoi punna panjil tara taret aduga Iraima Kangkhut Pishumna ahanba hafta panjil taret amadi ani suba hafta na panjil taruk punna panjil tara humdoi khak chankiba match asigi apiba matamda Nikon Kangkhut Hangang na Iraima Kangkhut Pishumbu Panjil Tara Taret Tarahumdoida Maithiba Pibangamki Manipur Kang Association ki micheng makada Teka Kangkhut Pisumna Sinduna Pisum Thong Oinam Laikai gi Iraima Sanglen Oinam Laikai da Chatharakliba Kang Tournament asigi hayeng match lairaroi Tha asigi tang 13 da sanagadaba manga suba likta Singjamai Kangkhut amasung Teka Team B Pishum Anina lamba taunaragani Manga suba Waikom Gambini Laima Memorial Chahi Yankhayamadi Chahi Humpunithoi Mathaki Oiba Likam Knockout Kang Tournamenta Nambol Kendra Kangkhut Semi Final Changre Jotin Waikom gi Senthang Makada Laizing Ningthau Apunba Kangkhut Thangmai Ban Sinduna Tha Sigi Tang 13 tagi Thangmai Banda Leiba Laizing Ningthau gi Sanglenda Pangthokpa Haukiba Tournament asigi ngasi sanakiba ahanba quarter final da Nambol Kangkhukna ahanba half da panjil tara aduga ani suba half na panjil tara humdoi punna panjil tara taret aduga Sagolban Kangkhutta ahanba half da panjil manga aduga ani suba half na panjil manga punna panjil tara Chankibadagi match asi Nambol Kendra Kangkhutna Sagolban Kangkhut Panjil Kulhumdoi Tarada Maithiba Piram Laga Chatharakliba Kang Tournament asigi semi final changbangamki
Jotin Waikhomna mahaki apokpigi mingda kachariba kang tournament asida Manipur gi tongan ba kendra singdagi lakpa kangkut tara humdoina league match singda akan balamba taunaki chathariba kang tournament asigi hayeng ani suba quarter final gi match sanaragani. AIFF Sub-Junior Boys National Football Championship for North-East qualifying round da Arunachal Pradesh mai pakre. Ngasi Manipur na yumbu oiduna All India Football Federation ki meeting makhada Komalampak Main Stadium da sanakiba football tournament asigi Group A gi ani suba league da Arunachal Pradesh na Tripura bu yamna lakjana panjil nipan anida maithiba piki. Thasigi Taramathoida Sanagadaba Group A gi Aroiba League match asida Manipur amadi Arunachal Pradesh anina lamba taunagadauriba match asida mai pakpa ngamba team aduna final round da mafam ama kanba ngamlagani. All Manipur Football Association na yumbu oiduna chatharakliba football tournament asida Notice Zone gi manung chana laiba football team tarukna sarukyari championship asigi hayeng sanagadaba Group B gi ani suba league da Meghalaya amadi Mizoram ani lamba taunaragani. Moirangthem Ibobi Memorial First Division Football League da Nipsho Kaibi amadi Nesu Khurai ani maipakre. Imphal East District Football Association ki meeting makhada Khurai da laiba North Eastern Sporting Union ki sanabung da chatharakliba Football League asigi ngasi sanakiba Kulhumdoi Shuba League da Nipsho Kaibi ki sanaroi Pratap MD Sadam amasung Dinkuna match ki kuntramatoi kuntrataret amadi nifu humdoi suba minute singda panjil amamam chanduna Angatha FC bu panjil ahum sinoda maithiba pibangam ki chatharakliba football league asigi ngasi sanakiba kunmari shuba league tana Neshu Khuraina CSC Chanungbu yamna lakchana panjil nipan amada maithiba piki match asida mai pakraba Neshu Khurai gi sanaroi S Somokantana match ki nifu humputaret amasung budrani thoi suba minute singda panjil ahum PH Lenin na match ki humputaruk amadi humbudra manga suba minute singda panjil ani aduga S Topper M Stallion amadi T Diction na match ki kuntaret nifu taruk amasung humbudra taruk suba minute singda panjil amamam chanki match asida maithi hauraba CSC chanungi amatangairaba panjil aduna match ki marifu suba minute mangshat na chanki Englising amaga chamapal marfutara taruk tagi hauna Moirangthem Ibobi Singh Memorial Trust ki senthang makhada Imphal East District ki manung chanalaiba football team tarana chathariba league match tournament asida sarukya ki hayeng chatharakliba football league asigi makhataba match ani sanaragani. Fit India Movement gi saruk ama oina Group Center CRPF Langjingda nupi khaktagi oiba gymnasium ama hangtokre CRPF complex adugi barak number 5 ta semba gymnasium adu Group Center dagi DIGP I Lokendra gi loinabi Dr Nandini Elangbam na hangtoki gymnasium hangdokpagi thoram aduda Group Center gi makok thongba officer sing amasung nupa nupi personnel kayana saruk yakhi. Republic of Korea gi Chungju City da mamang tha August ki tang kuntra dagi September ki tang taruk fauba pangthokiba manga suba International Thang Ta Championship 2019 amasung World Martial Art Festival da gold medal lawrakraba Sagolban Sayang Kurau Makhong dagi sanaroi ahum okpagi thoram ama pangthokre Sagolban Sayang Kurau Makhong United Club da sinduna club asigi ground da pangthokiba ngasigi thoram aduda taramna okraba sanaroi sing adudi laikai asidagi leishemba yengkhom Kezit Daikhom amadi Khetrimayum Lan Mangangni Ningsing Bayabadi World Thang Ta Federation amasung World Martial Art Union anigi meeting makhada Korea na yumbu oiduna pangthokiba championship aduda Manipur dagi Thang Ta gi sanaroi tara mari na saruk yakibani loinana championship aduda India na gold medal tara mari amadi silver medal mari lauduna champion oikibani. South Korea da pangthokiba manga suba International Thang Ta Championship 2019 da gold medal lawrakraba Thoubal district ki Hairok Part 1 dagi Ningthauzam
Maigai Mangangbu Hairoki Miyamna Taramna Okre, Sanaroi Asibu Taramna Opaki Thoram Adu, Rural Youth Development Organization Hairok Part 1 Sinduna, RPN Memorial Trust ki holda pangthokibani. Okpagi Thoram Aduda, Thobal District ki Tongan Tongan Bazila Parishat ki member Amadi Pradhan Yauna Miyoi Kyana Sarukyaki. Wari Lipun Haina Mingthonba Mami Thawan Foundation gi Awa Khongchat ngasi Ningthau Leisemba Sana Jawbana Kanglagi Senglaba Laifamlendagi Lamthakre Punna Numit Mapani Chathagadaba Khongchat Aduda Mami Kumhaigi Tongan Tongan ba Lamda Mathau Tauriba Nupa Tara Yauna Punna Miyoi Yankhai Mari na Sarukyaki Khongchat Lamthabagi Thoramda Leisemba Sana Jawbana Khongchat Asina Awa Lamda Tamna Laikraba Maitai Singa Hena Achit Pamari Purak Hanabagi Achoba Mating Oiragani Haina Fongdoki Khongchat Asi Tek Takaidana Panthungpham Yaunanaba Amadi Awalam da Lairiba Maitai Ichil Inau Singna Pukmen Paumenaduna Makhoigi Damakta Aikhoi Lairi Haiba Wakalon Fauhalamnaba Ningthaugi Maikaidagi Khongchat Loi Singda Yaifamangol Piki Nakalamaromda Khongchat Asibu Siliba Mami Thawan Foundation ki Chairman su Oiriba Saknairaba Director Romi Maitaina Ngasidagi Khongshan Gadoriba Khongchat Asina Awalam Yaurubagi Tungda Mapamaduda Manipur ki cultural sourcing utlagani South Asia gi lebak sing faunanabagi achoba lambi oiriba Indo Myanmar lambi bu drug free zone oinabagi pandamda chatliba khongchat asigi manung channa Mandali amadi Saigang region da football exhibition match amasu sanaruragani haiki ngasigi khongchat aduda saknairaba singer actor Sadananda Tonthoi Deni Sori Soma Mangkasu sarukyaki Chaliba aikoigi team asi khongchat asi yamna aikoigi good mission haiba tare aikoigi haugraba aikoigi hana leiba anigi marakta leidarakpa adu hauji hauji somu aikoigi act is policy na singba lakpasida kharaga hena hanagi maridudagi hena chesanba nungsinaba urangnaba adugumba khongchat amani masigi maruoiba pandamdi Manipur gi nungsiraba khoigi paujelama masi Myanmar da khundariba maitai khoigi chilnau sing punamakta khoigi message pirubani ada khoigi cultural program sing football match ani masu sanajagani ada khundariba khoigi maitai chilnau sing unaduna wanungai wari sarugani Mandlar Thire Stadium da khoigi Mami Thawan 11 ga Mandle gi Art and Drama Culture Association gi team ga sanagani duga Yum halapagi lambida Sagayangi Chief Minister 11 ga Mami Thawan ga musanagani Arabada bulletin asi headline samana miyam da thamjari CA bill na awang nongpoki yelhomi miyam da akai ba piroi haina Union Home Minister Amit Sahana ngasi pangthokiba nedagi mifamda phongdokre September Kulumdoi Faubagi Manungda Lengaki College Oza Singda 7 PP Bagi Wapam Thabakta Onthoktrabadi September ki Tangkun Maridagi Makhal Kaya ki Khongjang Changsilagani Haina Pigokana Cheksilwa Thamlagdi Mori Commando Amadi Tarani Suba Sam Rifles na Khuding Thabida Chahi Tarani Pangi Makhada Leiba Juvenile Anidagi WY tablet Lising Tara Taruka Chambi Nifuma Thuga Konana Kenvo Gari Amaga Pagat Pangamkhe Amasung mahusagi chatnaba amadi lining laishol galoinana ngasi chaniga nikumathoirak suba haiku hidongbagi thauram sagolban thangabata pangthokre